ngasi numida waram phongkhiba tongan manipuri siphongsing amasung thokhiba thawdo wathoksingi maruebi ipausing meyamda thamjagi ahanbada phuralatpam iboyama sharma laikidre lamdam sigi saknairaba saisakpa sairangba mamiroi educationist amadi amiki president oirama phuralatpam iboyama sharma masagi anaba madigi ngasi ayuk nungalamdai pung mari taba matamda laikidre kumza English singa maga samapan ngani fugu humdoida taibang mikap thokiba phuralatpam iboyama sharma na hinglingi matamda phangkhiba award khara pallabada apunba manipur matam isai kanglup amik ki lifetime achievement award 2013 manipur sahitya period 2011 matam isai na piba Bhushan Sairengbi apun balu Manipurna piba lifetime achievement sahi sigi saisakpa 2020 amadi cultural forum Manipurna piba thoksam sanajawgi memorials award 2022 lifetime achievement in Manipur gi isaina singbani haidena su paus da phungdorakli atopa pawmana dinamanina sareng masa mai pakna puthorakpa bu CM thagalakli Manipur sareng masa puthokpa sauna mai pakpa khongthang ama oina Department of Fisheries ki miyeng makhara pekhatpa sareng project Thawal district ki teta khunauda leiba laimayum dinamani singana mai pakna project asibu pekhalakpa ngamada Manipur ki Chief Minister N Beren singana thagatpa phungdorakli Chief Minister microblogging site X thagalakpa post amada mauksadagi leiraklaba tanglaba mitei singi asengba mitei sareng bu amuhana masa ulhanba ngamduna puthorakpa thagat phungdorakli masiga loinana sareng project asida yauriba mipum khudimaki mafamdasu CM na nungaiba phungdorakli atopa pawmana sugunu gi lakon ayamba lopan ba hore dongyang ga lonaba Manipur tutorial gi mapalda leiba lofam singdi lau uba ngamdre sai ama thani helaglaba Manipur thokliba kanglup ani gi lana sina khwaidagi sogalaba mafam ama oiriba kaksing district ki manungsana sugunuda mamang saida lau pan ma ngamdraba handak sahi yoinadi security na ngak siendna lakon ayamba lau pan ba hore adubu kuki khul dongyang ga thangnaba Manipur river mapanda leiba sugunu gi lakon singdi lau pan ma ngamdaduna lai heri sugunu gi laumi kayadagi phangba pawgi matung inadi sugunu da lairiba security force ina ningthi na ngak senbiduna haujik lau pan ba loiraba lakon singadu di Makau lakol langjing lakol oinuta wainuta moirang padi lakon khapat lakol amadi pankha khuman lakol sin hari madaka pankriba lakol singasi phau hunduna haujik foot amagi sangna wongkalakle hanak sai gi oina nong marang kaina puba maram ni ising gi awat paleti adubu lauda saina ba urea na singmri haujik phawbi oina di laumi singna phangba leitri maduna laumi singna Manipur lenga ki meke di urea har marang kaina phangna na ba thabak pakhat piu haujik ma ki oina di sugunu da lariba ngak senba gi thabak tawriba security force kanguna launing thina panba ngamba ngak senba gi thabak mapung phana sathari haidi Amaromda mamang sahidagi hauna lau panba ngamdana lairiba kuki khul dongyanga lonaba Manipur river manakta lairiba sugunu gi lau pari taraga mangarong gi mafam asi handaksu lau panba ngamnaba security ngak senba gi thabak tawbiu madu oirabadi hairiba laufam singasi laumi singna lau ningthina panduna sathok marang kaina puthokpa ngamgani hainasu laumi singna phongdorakli atopa pawmana Bharat Vikas Pariyatna imung mangada zinga amadi ising hapnaba syntax yentokre Bharat Vikas Pariyat Manipur Prana Pariyat asigi Founder General Secretary Dr. Suras Prakash ki mapok numit ka mari lainana patsoi part 1 amadi 2 amasum sagol banda leibe imung mangada yum kupnaba zinga amadi ising hapnaba 500 liters sanba syntax ki polam sing yentokre thoramasi Pariyatna sewa pakhawara haina mingthonba sayol ani subna June 23 tegi July 10 phawba changsilakpa program amagi makhadani Kham thengna lairaba imung mangada lukhrabi ani amasum thabak suba ngamjadraba disable gi imung ama yauna ising isaw gi awaba khradang wairaba su ko hanana ba haiduna mateng pangbane hadi Bharat Vikas Pariyat North East ki President Dr. Moirangthem Prem na phongdokibada lamdam asida thokliba tangdu leitadraba misimina amadi ising isawn awana taraba imung kyada Pariyat asin hana su thaknabi ising hapnaba syntax final sunu kang hidak amadi nongmala sangdaba yadraba sana thaknaba polam sing school angang singi boy kolom na singba item kya su mating pangbi panglaikrabane matung tarakpadasu pikhigani haina phongdoki ngasigi yumkumnaba jinga amadi ising hapnaba syntax yenthokpa duda rims ki hanagi director Dr. Hema Priyo Sakhi Devi Regional Secretary Samparak BBP Senior
Architect B. Krishna Kumar Sharma, BDP Manipur Prangi General Secretary Sangita Patani, BBP Manipur Prangi Vice President Samparak Nilam Patani Amasum, BBP Manipur Prangi Mahila Sabakita Sarta Maibam Susar Yaki, Makasa Tarakpoina Topapom, Ipai Pusina Tambiramba Lonchat TV Mipam Pangtokre, Ngaseyo Pung Taradigi Numijumba Pung Tarani Toy Fabi Impal East District Manungsana Leva, Telo May Lekai Nongpok Ningto Pantoi Sanglenda, Telo Maira Paibi Development Committee, Telo Amadi Eastern United Sporting Club, Telo Sanaduna, Equigi Layer Crava Ipai Pusina Tambiramba Sana Lonchat TV Mipam Ama Pangtokre, Mipam Masima Pung Pana Pangtok Nabigi Damak, Noma Pan Numida Sida, Kunjapun among the Sinta Leptuna. Mang luraba mitay fruki kunailon amadi satna rol kayabu nauna hingkat hanana papanam da pangtokibani mifam masida kungang asigi naha ahal ima ebel punamak punduna apaba kunay ama siyamba da sangdaba yadraba ikoigi ipai pusing na tambiramba loncha TV gi mifam haudoki mifam masi tha khudingi nong mapanba numita kunjapun amangna sintha leptuna mifam pangtokani mifam masina ikoigi nong magi mang tharak liba satna loncha kiyabu hingkat hanbada asobu mating oiragani haina Telo Mera Paibi Development Committee, Telo Impal East Amadi, Eastern United Sporting Club Telo na Fongdorakli. Atopa Paukrana Form Thajin Bigi Matam Sangokri, Manipur State Power Company Limited MS PDCL the Group C Amadi Group Digi Post, Marfugutar Global Mari Lena, Menchilaba Form Thajin Bigi Matam Director NG Subhasandra Topa Sirola Magi Matungina, Tasigi Pana Form Thajin Bigi Aroiban Mid Oirambadu, Manipur House Odi Be Ishing Isana Maramoraga, Lakli Batang Tara Power Application Form Thajin Biyagan Hedi. Amarumdana, Isaun Awa Nang Libisingi, Ground Report Amalodun Haking Compassion, Panganbu, Zananda. Mausagi Kalkai Libasi, the Lady Balengas in a Tina Bangamtre. Mamang Tada, Kurai Asi, the Ishing saw on Matina Kibida, Niding a Siamuhana, Isamu Tingnari. Housing Lady Irangashin is there a Siki Shell, Tum the Atukimatic sound as I think Pibikimatakta, Mausana Tuanba, Ishing Isauna, Nangaliba Amangata, Subsab, Ground Report Amaloduna, Hatingana. Saithing Pang Living the Matic Saba Compassion Pangan Buhaina, Kurai AC, Dr. MPP Gi Ticket, Mire Boykiba, Leton Jump Zanandana Fundurakli, Handak Tog Libi Isau Namaram, Oerega, Ishing Tumzin Ladiba, Kurai AC Gi, Kabaisho Yingsin Bamaga, Mari Lena, Magna Makatan Hakibada, Ishing Isau Topomatam, that sing the Poppy Pambi Tabadan Ushi Namaram, Oerega Isau to one Bani Hiban Sing Makiang River Sigi Mahuta, Akang Haikaga, Loina Tanaduna, Tunkoiga the policy program Malagana Putopomatok Tai Haikenesu, Paus the Pali, Amarumdana, Zeribam sit Shangbigi Toram Pangtokre, Nachit Zeribam Railway Station, Zeribam Municipal Council, Sinduna, Nong Mapanba, Numitka Mari Lena, sit Shangbigi Tabok Pangtokre, Sapai, Apanau, Bimari, Bazau, Wakalunda Yumpam Oiduna, Zeribam Municipal Council, the Executive Officer Moirangtem Shurajitna Sarugyadra Pangtokre, Nasigi sit Shangbigi Taramadu Municipal Council, the Lady Staff Singamadi. Sanitary workers in Sarugyadun, Ziribam Railway Station, Mo Living Sit Chang Butanatana. Reuse Amadi, single use plastic ya comes in Duna, Dam ground Putokuna, Patabasing Mapamsana, Langtominana Vahaba, Messe Supiki. Makasa Tarakpoina to Papamana, Zenimski Matik Saba Senior, Dr. Marakti Director Gipam Happy You Students Association. Zenimski Matik Saba Senior, Dr. Marakti Director Gipam Happy You, Institute Asiki Walk Culture Kangdaba, Criteria Sudaba Miu in a director Henduna, Myroshing na Kudong Sadaba Mayunahan Biganoina, Zenims Students Association Gi President Thousand Dines the Futuraki. Manipur Press Kaptangasi Paumi Singuna Mother Dines the Futokibata. Professor Laishram Debian Asi Sahi Ahungi Wayna Kumza English in a Kungamatogi July Tereta, Zenimski director Oina Tapurakivane. Maramasina director Asiki Matamasi Loikragani. Institute Asiki Mairoi Singi Makedi director Sinamaki Matamda, Zenimski Sokotarangamadi, Mairoi Singi Fokontangi the Maglora Matang Punama Kushataka Magna Makataraduna, Langa Amadi authority Zenimski Lady Senior Dr. Maraktegi, Matik Sava, Irresistible Weba Mu Amakandana, Institute Asiki Anoba director Oina Taudang Shinabio. Criteria Sudava Muida, Institute Asiki director Oina Pam Hap Lubudigi Mamang the Medical Council of Indiana Fine Tian Bayana, Kudong Sadabakaya, Mayuk Nabasule Kravane.
Maram asina matam sana Zenimski work culture khangbamadi mairoi singi yefa thorang packet pangamgadaba institute asigi leiriba matik saba senior doctor ama director gi pham happy you haikenasu paushida makatana phungdorakli atopa tendak pa paw mana torel singi imai hantharaklabasu ithai beres ki imai di hengalakli torel singi hauchu koiribi singi imai gi phibamni impal iril nambol amadi Thawal Turel gi imai tamna tamna hantharaklabasu Manipur Turel da ribi ithai beres area da ising imai 0.050 meter gi sang hengalakli ithai beres ki upstream amadi downstream gi ising imai wangma gi sang manana leiri haina water resource department gi main flood control room gi thadora pasirol amana phongdorakli sholasuna makha taraduna ngasi pung manga dagi tara fawbra kangpokpi cycle litan rasbon lampelam sumjari bamna nongsu khidi aduga ngarang ayuk pung manga dagi ngasi pung manga phawbada nongsu bagi sang ngasi kangpokpida millimeter 8.0 cycle 1.0 litan 22.0 rasbon 6.0 lampel 7.0 iki jiribam gi oina nong takidi hauji phawbi oina ithai beres ki gate number 1 amadi 5 thingduna thamli aduga gate number 2 3 amadi 4 na meter 1 dagi na 5 phawba hangdoktuna ising thadokli imphal beres ki na gate number 2 3 4 amadi 5 mapung fan hangdokli samusang regulator na thingjinduna thamli aduga Thawbal Beres kina gate number 1 asi point 10 meter hangdok tuna thamlaga atai gate singna thingjinduna thamli haire ne so paus ta makata na palakli makasa thara poina Korounganba khumana thagalak pa marueba update ang gatang mayam da thamjage social media site oriba Facebook ta Korounganba khumana phongdora pa wapam khara kanagumana pangang ngnglasu eigi thamoida Oja Bimol na parliament da utkhibadu Thauna dodi history da mayek lana lehogani ikai kumna jari November da ining thauna parliament house da puthokiba NRC FMR border fencing amasum abnormal population growth ST gi su ining thauna puthokiba leire handak su puthoknaba honabada sab manabi issue hanjin puthokpa yadaba parliament ki rule 180B 3 and 4 gi matung ina disallow hanjin tore adugi che sang sulaiti haijaning badi swaida political gi hunnaba launabada MP sing yobi ganu ada leiba ki topom thokpa tawbiyu takhaibiyu handak July kungani thode parliament session lei haina tai aduda Oja Bimol amadi outer gi MP anina NRC ST border fencing gi matangda house ta puthokpiyu ining thausu NRC puthokrabanina atopa crore issue puthoknaba aikhoisu taksinjage Ima lebak se ani subanati ama khaktani si khangna ekhoi puna khona minasi aisu aina angamba ima lebak ki improve ki damak khona jagani habu wafam Korounganba khumana phongdorakli ado hokskui nadi miam pau sumatang selu sinjarage masumyam puna no ba update ngaminasi